ngara nungdan phongkiba pandangi pause adagi maru oiba pau khara khangacharaga miyamda khudo tamjige Indian Security Force ka kuki militant singga Leinaba mari IM na Sabak phaklakle Indian Security Force na phayang balance da bomb sabagi factory hangdo anduna kuki militant sing da bomb sabagi training piri NSCM IM Indian Security Force sing na Myanmar gi military sing sijinaraga Manipur da proxy watcher thari hain NSCM IM na Indian Security Force pu maral sikre NSCM IM gi wafam da yumpham oiraga Urkhul Times na phongba pawda Assam Rifles AR Territorial Army Para Regiment amasung NIA na kuki militant sing puna thabak tawminaduna Manipur da maitai sing gi mathakta landa chathabaga loinana Myanmar da na NSCN gi mathakta Indian Security Force na KNAB amasung PDF sijinaraga proxy watch thari mamang thakta amukta ukhidriba maongda Manipur amasung Myanmar border da NSCM gi mathakta Indian Security Force na kukira lawasing asiga manaraga haukiba chayo ahum lom achida akama maongda lancha thaduna lakne haire hena laibak thibadi Indian Security Force na chathariba makhoi gi aronba thabak sing asibu kopsinaba hotnabada Manipur da kuki amasung maitai ani ke marakta sahi ama hena chatharagriba kanglu kilan asida nakal amatada tongsimba laitina neutral oina lairiba NSCM bu National Investigation Agency NIA na maitai lalawa singda mateng piduna kuki singi mathakta lan chathare haina aramba wafam sengdokbe NSCM IM gi waro aduna makha taraduna hai Manipur da thokliba kanglu kilan asi maru oina mapan lebak tege changchilakpa singi khut yawi haina Union Home Minister Amit Shah na phongdokhiba laikre matung tarakpada Manipur da ain kaina lona border lanchilaktuna mitop changlapa thingnava India government gi thorangda border paring da chatnaramba free movement regime FMR lauthokrai border fencing gi thaba hauhankrai lebak thibade Ministry of Home Affairs ki order adubu thawoidana Indian Security Force na KNAB gi kadar sing leba ani ki marakta athingba amata pidina chathok chasin tawhali amaramda NSCN loinana Civil Society Organization gi lusingma singana Indian Security Force na akama miying changduna border lanthok lansin tawbada yahandana thamli haire India government na laukhiba warek ki onatena wada NIA Assam Rifles Para Regiment amadi Territorial Army na kuki militant sing boleba ani ge border lanthok lansin tawbada athingba amata pidabaga loinana Assam Rifles na kuki militant sing truck mapot border lanchinduna pushilapa khunja sing na uri khangle India Security Force ka KNAB amasung PDF ka asuki matik naksinana thabak tawminari haibase ikhangda khangnaraba ama oire KNAB amasung chin PDF da Indian Security Force singna combat materials sing supply tawbutana makhoida GI pipe sing pijuna phayang village da bomb sabagi factory hangdo ali bomb mataw karamna sagane amadi drone mataw karamna sijinagani haibagi matangda Indian Security Force na KNAB da training piri aduga phayang village po Indian Security Force singna pungkumari saksena ngak sembagi thabak chathari hariba sing asigi chapchaba praman sing lairibani haire chero aduna makha taraduna haukiba sei kungatare India government amasung NSCN IM ani ki marakta political dialogue chathaduna naga political issue gi waroisin ama puraknaba loop asina honaduna lakmei adubu India government gi puksel sengdaba mota uthokuna India Security Force na naga army gi mathakta haujiksu yeknaba amagum leptuna maung kiyada lan tarakmei adubu NSCM IM gi maikai digi di India Security Force na Myanmar da chathariba makhoi gi goodwill mission asida apanba ayepa pikhiba leitre Myanmar da gi kuki refugee 5,000 gi mathakta Kamjong district ki Kasom amasung Kamjong block ki manungda lairiba naga gi khulsing wangli namni kaka jingsophai cholo skipilong sangalo amasung phaiko da ngasisu jangsampam pidna lairibani hariba refugee sing asi Assam Rifles na ngak selaga border lanthok lanchin tawduna logi mawangbada fataba thabak kya chacharakle refugee sing asi ge maraktagi amadi intelligence agency gi miyoi single lona criminal network ama semgatli haire orakli mapiba masida lajeriba naga khunja singdi manak napa jungle singda sa tamba amadi nga phaba chapa phawba kinare maramde refugee singi mingda anti social element kya border lanchinduna changsil laklaga hingsa gi thong kya chacharakpada kini refugee ki makhum ublaga Indian Security Force na KNAB amasung PDF ka pullaga Myanmar gi border area da laiva naga gi camp kya da leptana landa chachari
ꯃꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯅꯥꯒꯥ ꯑꯥꯔꯃꯤꯒꯤ ꯁꯦꯀꯦꯟ ꯂꯦꯐꯇꯦꯅꯦꯟꯠ ꯍꯦꯟꯇꯦ ꯍꯥꯎꯄꯨ ꯊꯥ ꯑꯁꯤꯒꯤ 13ꯗ ꯂꯝꯕꯤꯗꯒꯤ ꯐꯥꯈ꯭ꯔꯕ ꯃꯇꯨꯡ ꯑꯣꯠꯄ ꯌꯥꯕ ꯑꯣꯠ-ꯅꯩꯔꯕ ꯃꯇꯨꯡ ꯊꯥ ꯑꯁꯤꯒꯤ 13ꯗ ꯍꯥꯠꯈꯤ꯫ ꯃꯁꯤꯗ ꯅꯠꯇꯅ ꯀꯥꯝꯖꯣꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯆꯥꯔꯨꯈꯣꯜꯗ ꯃꯊꯧ ꯇꯧꯔꯤꯕ ꯅꯥꯒꯥ ꯑꯥꯔꯃꯤꯒꯤ ꯂꯦꯐꯇꯦꯅꯦꯟꯠ ꯀꯔꯅꯦꯜ ꯌꯥꯎꯔꯩ ꯆꯟꯁꯨ KNABꯅ ꯃꯈꯨꯠ ꯆꯜꯂꯒ ꯍꯥꯠꯈꯤꯕꯅꯤ꯫ ꯄꯨꯝꯅꯃꯛ ꯑꯁꯤ ꯂꯣꯠꯁꯤꯜꯂꯒ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ NHCMꯅ ꯊꯣꯛꯍꯟꯕꯅꯦ ꯍꯥꯏꯅ ꯆꯥꯔꯖ ꯇꯧꯔꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ NHCMꯒꯤ ꯃꯊꯛꯇ ꯂꯥꯟꯗꯥꯍꯜꯂꯤ ꯍꯥꯏꯔꯤ꯫ ꯏꯟꯗꯣ-ꯅꯥꯒꯥ ꯄꯣꯂꯤꯇꯤꯀꯦꯜ ꯇꯣꯛꯁ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯂꯥꯛꯇ꯭ꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯅꯥꯒꯥ ꯑꯥꯔꯃꯤꯒꯤ ꯃꯊꯛꯇ ꯏꯟꯇꯔꯅꯦꯁꯅꯦꯜ ꯕꯣꯔꯗꯔꯗ ꯗ꯭ꯔꯣꯟ ꯁꯤꯖꯤꯟꯅꯗꯨꯅ ꯂꯥꯟꯗꯥꯔꯛꯂꯤꯕ ꯑꯁꯤꯗ ꯇꯨꯡꯗ ꯄꯥꯝꯗꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯂꯛꯂꯕꯗꯤ ꯃꯁꯤꯒꯤ ꯑꯐ-ꯐꯠꯇꯒꯤ ꯗꯥꯏꯇ ꯄꯨꯝꯕ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯄꯨꯒꯗꯕꯅꯤ ꯍꯥꯏꯅꯁꯨ NHCM-IMꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯄꯣꯂꯤꯇꯤꯀꯦꯜ ꯁꯣꯂꯨꯁꯟ ꯅꯠꯇꯅ ꯃꯅꯤꯄꯨꯔꯗ ꯇꯪꯗꯨ ꯂꯩꯇꯥꯕ ꯄꯨꯔꯛꯂꯣꯏ CPI ꯄꯣꯂꯤꯇꯤꯀꯦꯜ ꯁꯣꯂꯨꯁꯟ ꯑꯃ ꯇꯧꯗ꯭ꯔꯤꯕ ꯃꯈꯩ ꯃꯅꯤꯄꯨꯔꯗ ꯇꯪꯗꯨ ꯂꯩꯇꯥꯕ ꯄꯨꯔꯛꯂꯣꯏ꯫ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯂꯩꯔꯤ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯄꯣꯂꯤꯇꯤꯀꯦꯜ ꯁꯣꯂꯨꯁꯟꯒꯤ ꯂꯝꯕꯤ ꯌꯥꯠꯂꯨ꯫ ꯃꯅꯤꯄꯨꯔ ꯈꯨꯟꯅꯥꯏꯒꯤ ꯅꯃꯨꯡꯅꯕꯒꯨꯝ ꯂꯩꯔꯤꯕ ꯅꯨꯄꯤ-ꯅꯨꯄꯥ ꯑꯣꯛꯇꯕ ꯂꯝꯆꯠꯀꯤ ꯋꯥꯔꯛ ꯋꯥꯇꯦꯝꯕꯒꯤ ꯋꯥꯐꯝ ꯁꯕꯥꯛ ꯐꯥꯛꯂꯛꯂꯕ ꯑꯁꯤ ꯏꯀꯥꯏꯅꯤꯡꯉꯥꯏꯅꯤ꯫ ꯆꯦꯟꯅꯔꯤꯕ ꯂꯩꯉꯥꯛꯄꯁꯤꯡ ꯑꯃꯗꯤ ꯐꯝꯅꯥꯏꯕꯁꯤꯡ ꯏꯟꯀ꯭ꯋꯥꯔꯤ ꯀꯃꯤꯇꯤ ꯁꯦꯝꯗꯨꯅ ꯊꯤꯒꯠꯍꯟꯕ ꯆꯪꯉꯦ ꯍꯥꯏꯅ ꯀꯝꯃ꯭ꯌꯨꯅꯤꯁꯠ ꯄꯥꯔꯇꯤ ꯑꯣꯐ ꯏꯟꯗꯤꯌꯥ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯀꯥꯎꯟꯁꯤꯜꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ CPI ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯀꯥꯎꯟꯁꯤꯜꯒꯤ ꯑꯦꯁꯤꯁꯇꯦꯟꯠ ꯁꯦꯀ꯭ꯔꯦꯇꯔꯤ M. ꯖꯣꯏꯀꯨꯃꯥꯔ ꯂꯨꯋꯥꯡꯅ ꯊꯧꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯆꯍꯤ ꯍꯦꯜꯂꯛꯂꯕ ꯃꯅꯤꯄꯨꯔꯒꯤ ꯀ꯭ꯔꯥꯏꯁꯤꯁ ꯑꯁꯤ ꯄꯣꯂꯤꯇꯤꯀꯦꯜ ꯁꯣꯂꯨꯁꯟꯒꯤ ꯃꯇꯦꯡꯅ ꯇꯪꯗꯨ ꯂꯩꯇꯥꯕ ꯑꯃꯁꯨꯡ ꯏꯪ-ꯇꯞꯄ ꯁꯣꯏꯗꯅ ꯄꯨꯔꯛꯀꯅꯤ ꯍꯥꯏꯕꯁꯤ CPIꯅ ꯃꯃꯥꯡ ꯆꯍꯤꯒꯤ ꯃꯦ ꯊꯥꯈꯥꯏ ꯆꯜꯂꯛꯄꯗꯒꯤ ꯂꯩꯉꯥꯛꯀꯤ ꯃꯐꯝꯗ ꯍꯟꯅ ꯍꯟꯅ ꯇꯛꯁꯤꯟꯗꯨꯅ ꯂꯥꯛꯂꯤ꯫ CPIꯅ ꯁ꯭ꯇꯦꯠ ꯑꯁꯤ ꯈꯛꯇꯗ ꯅꯠꯇꯅ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯈꯣꯡꯖꯪ ꯀꯌꯥꯁꯨ ꯆꯠꯊꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈꯤꯒꯅꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯄꯨꯋꯥꯔꯤꯗ ꯉꯝꯈꯩ ꯀꯟꯅꯕ ꯍꯣꯠꯅꯕꯗ ꯃꯥꯡꯖꯤꯜ ꯊꯥꯔꯛꯂꯤꯕ CPIꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯀ꯭ꯔꯥꯏꯁꯤꯁ ꯑꯁꯤ ꯑꯊꯨꯕꯗ ꯁꯣꯂꯨꯁꯟ ꯄꯨꯔꯛꯅꯕ CPIꯒꯤ ꯁ꯭ꯇꯦꯠ ꯂꯦꯚꯦꯜ ꯇꯥꯛꯁ ꯐꯣꯔꯁ ꯐꯥꯎꯕ ꯁꯦꯝꯈꯤ꯫ ꯃꯥꯏꯀꯩ ꯀꯌꯥꯗ ꯈꯣꯡꯖꯪꯁꯤꯡꯁꯨ ꯆꯪꯁꯤꯟꯈꯤ꯫ ꯂꯣꯏꯅꯅ CPIꯒꯤ ꯅꯦꯁꯅꯦꯜ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯀꯝꯂꯦꯠ G. ꯔꯥꯖꯥꯅ ꯃꯃꯥꯡ ꯆꯍꯤꯒꯤ ꯃꯦ 4ꯒꯤ ꯑꯌꯨꯛꯇ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯀ꯭ꯔꯥꯏꯁꯤꯁ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯍꯦꯛ ꯄꯥꯎ ꯌꯧꯈꯤꯕꯒ CPI ꯁꯦꯟꯇ꯭ꯔꯦꯜ ꯑꯣꯐꯤꯁꯇ ꯂꯩꯉꯥꯛꯇ ꯇꯛꯁꯤꯟꯗꯨꯅ ꯃꯦ 5ꯗ ꯆꯦꯔꯣꯜ ꯊꯥꯈꯤꯕꯅꯤ꯫ ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯑꯣꯐꯤꯁꯀꯤ ꯋꯥꯐꯝ ꯑꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯋꯥꯊꯣꯛ ꯑꯁꯤ ꯌꯥꯝꯅ ꯂꯨꯕ ꯁꯣꯁꯤꯑꯦꯜ ꯑꯦꯟꯗ ꯄꯣꯂꯤꯇꯤꯀꯦꯜ ꯀ꯭ꯔꯥꯏꯁꯤꯁꯅꯤ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯁ꯭ꯇꯦꯠ ꯑꯃꯁꯨꯡ ꯌꯨꯅꯤꯌꯟ ꯂꯩꯉꯥꯛꯀꯤ ꯗꯕꯜ ꯏꯟꯖꯤꯟ ꯂꯩꯉꯥꯛꯅ ꯑꯊꯨꯕꯗ ꯁꯣꯂꯨꯁꯟ ꯄꯨꯔꯛꯀꯗꯕꯅꯤ꯫ ꯊꯦꯡꯊꯈ꯭ꯔꯕꯗꯤ ꯍꯦꯟꯅ ꯃꯤꯆꯤ-ꯃꯤꯅꯥꯏ ꯌꯥꯎꯔꯛꯀꯅꯤ꯫ ꯇꯨꯡ ꯀꯣꯏꯅ ꯑꯋꯥꯕ ꯈꯨꯗꯣꯡꯊꯤꯕ ꯍ꯭ꯌꯨꯃꯦꯟ ꯀ꯭ꯔꯥꯏꯁꯤꯁ ꯑꯃꯒꯤ ꯊꯥꯛꯇ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯂꯩꯉꯥꯛꯇ ꯇꯛꯁꯤꯟꯈꯤꯕꯅꯤ꯫ ꯃꯁꯤꯗ ꯅꯠꯇꯅ CPIꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯇꯤꯝ ꯀꯌꯥꯔꯛ ꯍꯟꯅ ꯂꯥꯛꯇꯨꯅ ꯑꯃꯗꯤ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯃꯨꯚꯃꯦꯟꯠꯁꯤꯡ ꯆꯪꯁꯤꯟꯈꯤ꯫ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯀꯥꯎꯟꯁꯤꯜꯒꯤ CPIꯅꯁꯨ ꯗꯦꯜꯂꯤꯗ ꯆꯠꯇꯨꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯎꯅꯅꯕ ꯍꯣꯠꯅꯕꯗ ꯅꯠꯇꯅ ꯅꯨꯃꯤꯠ 5ꯅꯤꯒꯤ ꯖꯟꯇꯔ ꯃꯟꯇꯔ ꯑꯃꯗꯤ ꯃꯐꯝꯁꯤꯡꯗ ꯄ꯭ꯔꯣꯇꯦꯁꯠ ꯆꯠꯊꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯀ꯭ꯔꯥꯏꯁꯤꯁ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯈꯣꯡꯖꯪ ꯆꯠꯊꯈꯤꯕꯅꯤ꯫ ꯄꯥꯔꯇꯤ ꯑꯁꯤꯅ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯐꯝ ꯀꯧꯗꯨꯅ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯍꯣꯠꯅꯧ ꯍꯥꯏꯗꯨꯅ ꯑꯃꯗꯤ ꯃꯈꯜ ꯃꯈꯥꯒꯤ ꯈꯣꯡꯖꯪꯁꯤꯡ ꯆꯪꯁꯤꯟꯈꯤ꯫ ꯃꯁꯤꯗ ꯅꯠꯇꯅ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯀꯌꯥꯗ ꯄ꯭ꯔꯕꯤꯇꯤꯡ ꯑꯃꯗꯤ ꯋꯥꯀꯠ ꯃꯤꯐꯝ ꯆꯠꯊꯗꯨꯅ ꯈꯣꯡꯖꯪꯁꯤꯡ ꯆꯪꯁꯤꯟꯈꯤ꯫ ꯆꯠꯊꯈꯤꯕ ꯈꯣꯡꯖꯪꯁꯤꯡ ꯑꯗꯨꯗ ꯄꯣꯂꯤꯇꯤꯀꯦꯜ ꯁꯣꯂꯨꯁꯟꯒꯤ ꯗꯥꯕꯤ ꯀꯌꯥꯔꯛ ꯍꯟꯅ ꯇꯧꯈꯤ꯫ ꯑꯗꯨꯕꯨ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯆꯪꯁꯤꯟꯈꯤꯕ ꯈꯣꯡꯖꯪꯁꯤꯡ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯇꯥꯜꯂꯤꯕ ꯗꯥꯕꯤ ꯅꯥꯊꯩꯗꯨꯅ ꯊꯝꯈꯤ꯫ ꯉꯁꯤꯗ ꯊꯣꯛꯂꯤꯕ ꯀ꯭ꯔꯥꯏꯁꯤꯁ ꯑꯁꯤ ꯆꯍꯤ ꯑꯃ ꯍꯦꯜꯂꯛꯄꯅ ꯃꯤꯌꯥꯝꯗ ꯋꯥꯈꯜ ꯂꯧꯁꯤꯡ ꯂꯥꯛꯂꯦ꯫ ꯗꯕꯜ ꯏꯟꯖꯤꯟ BJP ꯂꯩꯉꯥꯛ ꯑꯁꯤꯅ ꯃꯅꯨꯡꯗ ꯑꯦꯖꯦꯟꯗꯥ ꯑꯃ ꯊꯝꯂꯦ ꯍꯥꯏꯕꯗꯨ ꯍꯦꯟꯅ ꯍꯦꯟꯅ ꯃꯌꯦꯛ ꯁꯦꯡꯂꯛꯂꯦ꯫ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯁꯨ ꯃꯇꯝ ꯂꯦꯟꯅꯕ ꯂꯩꯕ ꯑꯣꯏꯔꯝꯂꯦ꯫ BJPꯒꯤ ꯂꯩꯉꯥꯛ ꯂꯩꯔꯤ ꯍꯥꯏꯕꯗꯨ ꯈꯛ ꯎꯠꯅꯕꯒꯤ ꯂꯩꯕ ꯑꯣꯏꯔꯝꯂꯦ꯫ ꯂꯥꯏꯐꯗꯦꯕꯤꯒꯤ ꯂꯩꯉꯥꯛ ꯑꯣꯏꯔꯝꯂꯦ꯫ ꯆꯤꯟꯗ ꯄꯣꯔꯣꯛ ꯁꯣꯟꯕꯗ ꯃꯪꯒꯜ ꯁꯥꯏꯔꯝꯃꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯂꯦ꯫ ꯃꯤꯌꯥꯝꯒꯤ ꯑꯋꯥꯕ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯀꯣꯛꯍꯟꯕ BJPꯒꯤ ꯂꯩꯉꯥꯛꯅ ꯉꯝꯗ꯭ꯔꯤ꯫ ꯁꯥꯟꯇꯤ ꯍꯟꯖꯤꯜꯂꯛꯂꯦ ꯍꯥꯏꯗꯨꯅ ꯄ꯭ꯔꯦꯁ ꯃꯦꯗꯤꯌꯥꯗ ꯂꯥꯎꯕ ꯈꯛ ꯑꯣꯏꯔꯝꯂꯦ꯫ ꯉꯁꯤꯗꯤ BJPꯅ ꯆꯠꯊꯔꯤꯕ ꯊꯧꯑꯣꯡꯁꯤꯡ ꯃꯤꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯅꯔꯦ꯫ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯀ꯭ꯔꯥꯏꯁꯤꯁ ꯑꯁꯤꯒꯤ ꯋꯥꯊꯣꯛ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯎꯌꯥꯜ ꯆꯤꯡꯒꯤ ꯄꯥꯈꯪꯕ, ꯂꯥꯏꯐꯝ ꯊꯨꯒꯥꯏꯕ ꯑꯃꯗꯤ ꯑꯇꯩ ꯋꯥꯊꯣꯛ ꯀꯌꯥ ꯍꯧꯖꯤꯛꯁꯨ ꯂꯥꯛꯂꯤ꯫ ꯃ꯭ꯌꯥꯟꯃꯥꯔꯒ ꯇꯥꯏꯅꯕ ꯃꯐꯝ ꯑꯣꯏ ꯍꯥꯏꯗꯨꯅ ꯖꯤꯑꯣꯄꯣꯂꯤꯇꯤꯀꯦꯜ ꯁꯤꯆꯨꯑꯦꯁꯟꯒꯤ ꯋꯥꯐꯝꯅ ꯃꯅꯤꯄꯨꯔꯗ ꯑꯀꯥꯏꯕ ꯑꯃꯠꯇ ꯄꯤꯕ ꯌꯥꯐꯝ ꯊꯣꯛꯇꯦ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯄꯥꯔꯂꯤꯌꯥꯃꯦꯟꯠ ꯃꯤꯈꯜ ꯂꯣꯏꯔꯒ ꯁꯣꯂꯨꯁꯟ ꯄꯨꯔꯛꯀꯅꯤ ꯍꯥꯏꯕꯗꯨꯁꯨ ꯑꯩꯈꯣꯏ ꯊꯥꯖꯕ ꯉꯝꯈꯤꯗ꯭ꯔꯥ? ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯤꯈꯜ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯕꯨ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡ ꯑꯃꯠꯇ ꯄꯥꯏꯈꯠꯇꯅ ꯂꯩꯕꯅ ꯍꯦꯟꯅ ꯍꯦꯟꯅ ꯀ꯭ꯔꯥꯏꯁꯤꯁ ꯄꯥꯛꯊꯣꯛꯂꯛꯅꯕꯒꯤ ꯂꯝꯕꯤ ꯑꯣꯏꯔꯛꯀꯅꯤ꯫ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯂꯩꯔꯤ ꯍꯥꯏꯕ ꯑꯣꯏꯔꯕꯗꯤ ꯄꯣꯂꯤꯇꯤꯀꯦꯜ ꯁꯣꯂꯨꯁꯟꯒꯤ ꯂꯝꯕꯤ ꯌꯥꯠꯂꯨ꯫ ꯃꯅꯤꯄꯨꯔ ꯈꯨꯟꯅꯥꯏꯒꯤ ꯅꯃꯨꯡꯕꯒꯨꯝ ꯂꯩꯔꯤꯕ ꯅꯨꯄꯤ-ꯅꯨꯄꯥ ꯑꯣꯛꯇꯕ ꯂꯝꯆꯠꯀꯤ ꯋꯥꯔꯛ ꯋꯥꯇꯦꯝꯕꯒꯤ ꯋꯥꯐꯝ ꯁꯕꯥꯛ ꯐꯥꯛꯂꯛꯂꯕ ꯑꯁꯤ ꯏꯀꯥꯏꯅꯤꯡꯉꯥꯏꯅꯤ꯫
ꯃꯁꯤꯗ ꯆꯦꯟꯅꯔꯤꯕ ꯂꯩꯉꯥꯛꯄꯁꯤꯡ ꯑꯃꯗꯤ ꯐꯝꯅꯥꯏꯕꯁꯤꯡ ꯏꯟꯀ꯭ꯋꯥꯔꯤ ꯀꯃꯤꯇꯤ ꯁꯦꯝꯗꯨꯅ ꯊꯤꯒꯠꯄ ꯆꯪꯉꯤ꯫ ꯂꯩꯉꯥꯛ ꯂꯩꯕꯒꯤ ꯃꯒꯨꯟ ꯎꯠꯇꯨꯅ ꯑꯊꯨꯕꯗ ꯊꯕꯛ ꯄꯥꯏꯈꯠꯂꯨ ꯍꯥꯏꯅꯁꯨ ꯆꯦꯔꯣꯜ ꯑꯁꯤꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ MSFDFꯅ ꯂꯨꯄꯥ ꯂꯥꯛ 3 ꯗꯣꯅꯦꯠ ꯇꯧꯈ꯭ꯔꯦ꯫ ꯀꯣꯚꯤꯗ-19ꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯊꯥ ꯑꯁꯤꯒꯤ 18ꯗ ꯂꯩꯈꯤꯗ꯭ꯔꯕ ꯁꯛꯅꯥꯏꯔꯕ ꯁꯤꯅꯦꯃꯥꯇꯣꯒ꯭ꯔꯥꯐꯔ ꯏꯔꯣꯝ ꯃꯥꯏꯄꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯃꯅꯤꯄꯨꯔꯤ ꯁ꯭ꯇꯦꯠ ꯐꯤꯂꯝ ꯗꯤꯄꯥꯔꯠꯃꯦꯟꯠ ꯁꯣꯁꯥꯏꯇꯤ MSFDFꯅ ꯂꯨꯄꯥ ꯂꯥꯛ 4,100,200ꯒꯤ ꯁꯦꯟꯐꯝ ꯗꯣꯅꯦꯠ ꯇꯧꯈ꯭ꯔꯦ꯫ MSFDFꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯁꯣꯁꯥꯏꯇꯤ ꯑꯁꯤꯒꯤ ꯑꯦꯖꯨꯀꯦꯇꯤꯕ ꯕꯣꯔꯗ ꯃꯦꯝꯕꯔ ꯑꯣꯀꯦꯟ ꯑꯃꯛꯆꯝꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯏꯔꯣꯝ ꯏꯄꯥꯛꯅ ꯂꯩꯈꯤꯗꯕꯗ ꯊꯃꯣꯏ ꯁꯣꯛꯅ ꯑꯋꯥꯕ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯁꯦꯜꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯁꯣꯁꯥꯏꯇꯤ ꯑꯁꯤꯅ ꯆꯠꯆꯔꯨꯕꯗ ꯁꯦꯜꯒꯤ ꯃꯇꯦꯡ ꯄꯥꯡꯂꯛꯈꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯁꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯈꯤ꯫ ꯂꯩꯈꯤꯗ꯭ꯔꯕ ꯏꯔꯣꯝ ꯃꯥꯏꯄꯥꯛꯅ ꯍꯤꯡꯂꯤꯉꯩꯗ ꯆꯩꯅꯥ ꯊꯥꯖꯕꯒꯤ ꯋꯥꯡꯃꯗ, ꯊꯤꯌꯦꯇꯔ ꯏꯟꯀꯥꯔꯅꯦꯠ ꯍꯥꯏꯔꯤꯕ ꯐꯤꯂꯝꯁꯤꯡ ꯑꯁꯤ ꯌꯥꯎꯅ ꯃꯍꯥꯛꯅ ꯐꯤꯂꯝ ꯀꯌꯥꯒꯤ ꯁꯤꯅꯦꯃꯥꯇꯣꯒ꯭ꯔꯥꯐꯔ ꯑꯣꯏꯈꯤ ꯍꯥꯏꯔꯤ꯫